Hi everyone, welcome back to my channel. Mayam ngasidi facial ama tawrake toini ado ai amphodi tawjadri first time oiduni asigi facial se ko isana sum to isana tawjaba adi isana tawjaba the first time oiduni ado asigi VLCC ki gold facial kit se ko yam phai haina hai ado dum jenge try tawraga jenge ngasi se ai isana tawjadoini ado kamai tawbai do dum ai su dum khara su dum share tawjarake aduga mayam asisina aigi without makeup ki look oiduni mamai se ahambada ko fadana clean tawthokpire fadana face wash fadana tathokpire aduga manungda magi ke process kyam jaw haidu jingina siko magi process kyam jaw haido ado sida leire aina asigi facial kit se lobuse ko chani yankai piye ko sise aina aikoi asidi canteen de lobane dum market ta sum yama phangmani online da su phangmani ado magi asigi manungda yaw product se makhal taruk khak oiduni asina last loina step 9 e lay abako step ahama na karamba second na karamba third na karamba mai gi tina asigi cleanser se na sina first step oiduni adugi mathangda mu lakadori base gold scrub se mu matungda second da scrub se mu tawbidoini ado mayam to mathang tawmin tawbodo jinghan jarage ko aidi eso first time oiduni ba tawdoi se sai thantana tawjabase ko ado se chaleire asina gold cream asina naine gold asina gel sina third step oidoni jesiga loine e layaba ko aduga asina fourth step oidoni asina 5 step sina 6 step ado mayam haujarage ko asi ahamba da cleanser se asi hana haujarage ado mayam ahanbada cleanser se hana laubirani cleanser sena first step oidone cleanser sena asina mamai da ekigi mamai gi mathau taba sang do adu khatang quantity do laubiraga ko aidi mamai se phajana tawna massage se tawbirani minute ani ahum muka di adum massage se phajana tawbiba gi mathau tae ko mamai da su khangde neck da su khangde phajana tawna aidi massage se tawbiri ngai gi di aikoida mamai siga haidi facial se tawbada nungai ga doribani aduna mamai siga phajana cleanser sina ko massage se na tawbirani ado tawbiraba matungda sumaina ko hadi mamai gi aina tawriba maong se ko sumaina sum tawbiraga ai su dum khangjaba nate adum khara khangjaba do mayam da sum share tawbane ado sumaina massage se phaja tawbiraba matungda phi amonba man tawraga achotpani ko phi achotpa tawraga phajana clean tawthokpirani ado phajana dry oire haiba kanduda sigi second step se mu lobirani second step se na oidoisena cold scrub oidoini asisu mamai gi aigi mangak samgi chang aduda lobiraga ko scrub se phaja tawna massage tawbirani asigi naton area asise gi side se asigi mafam sidi yamne scrub se phajana tawbibotaba ado scrub se ko asise yam kan takpa yade makuje aduna tradi mamai se aikodi thoppo khotpudo yam tawrakani abako idi kanna takpiraga di tapna aina tawri sisu yam kanna tawba manba uramgani adu tapna tawbani asamaina tawbirani ado kang kano tawba taraga diko kangba taraga diko ado ising je khaji lobiraga adum aidi khotang chothopiraga ko adum amu massage se phajana tawbiba ado clean tawthoba matungda mamai se thothot ka lawradana paibada khunungai amda nungai yamna mon lawradana yam nungai icha nupa sina jengi haidana changsalaiba aduga sina third step oiduni third step asina gold gel oiduni masisu aigi mamai gi changdung tang ta lobiraga ko phajana gel se phajana taw taisan birani intina tawna taisan birani mamai sida ko haidi yam kanna tappa yade adum tapna tawraga ko gel se taisan birani thongna ba ado gel se tairaba kanda ado asisu massage sum khara tawbirani ado massage se phajana sumaina tawbirani aina tawriba sumaina ko adum maong se aisu yamna haijaponte ado mamai se sumaina khaka tawna inkhat pirani ado sumaina massage se phajana tawre haba matungda mamai se tathokpidaba ado mamai se phajana jiki cream do aidi kang phauda gel lo kang phauba thambirani ko adugi matungda fourth step laktoini abako asigi fourth step asina gold cream oidoini masigi cream ase ko aigi mamai gi sang do gi matungina lobiraga massage se phajana tawbirani asigi massage tawba se minute 10 muk changna tawbirani massage se phajana tawna ado aigi mangak samgi area se ko phajana tawna massage se phajana tawbirani aduga asigi cream siti massage yam phajana tawbagi mathau tai asina last step oiduni massage tawbagi ko asi se phajana haidi sumaina neck ta khangde mamai da khangde tawbirani massage se inthina tawna
sumaina mamai sisu ko di step by step tawna mamai se adum massage tawbasi lepidaba minute 10-15 mukti fazana tawbagi mathau tai mamai se makhut se sumaina aina tawriba makhut se sumaina tawraga massage tawbasu yamna phai aina hai ado sumaina muk tawbirani mamai se sumaina chingkhat pirani massage se fazana tawre haba matungda mamai se ko haidi phi achotpa amonba do tawraga fazana clean tawthokpi bataba ado clean se fazana tawthokpirani fazana clean tawthokpiraba matungda asigi 5 steps simuk lakpirani adogi 5 step asina gold peel off marks oidoini masigi marks ase mamai sida yam thana taisan bitaba yam tang parap tawna ko pana tawna taisan biraga asise taiba matamda yam yangna taisan biba taba natrabadi yam yangna kangsan ki ado asise fazana kangne haiba matungda asigi keno se peel off marks se asise tapna tawna sathokpirani ado masam mamai da masam yamna hoba mi oiba targadi ado lawthokpibada yamna nagani ado adi tapna adum tawraga sumaina lawthokpirani ado mayam lawthokpiraba matungda mamai siga dum khaji sum lehauba khangde apa macha lehauba apabado adu lehauba adu do fazana mamai da tathokpiba khangde mamai da phi chopana tawraga tito fazana tethokpiba ga matungda ko asigi last step se muk tawbirani asigi last step asina moisturizer gel oidoni asigi oil free moisturizer gel asimu teisan birani mamai da fazana asije teisan biraga thambirani aduga asi tawraba matungda face wash gumba kaigumba sizinaba yade achamba isingna adum tathokpigada sabon khangde face wash ngi sizinabigano asini mayam ngasigi aigi facial gi look se ko mamai se glow go oradana yam thina nanthokpa thothot lawbado oire ado mayam asini mayam su dum try tobiba yagani adoni video se swai se loisanjarage bye bye